ꯂꯝꯗꯝ ꯂꯩꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯑꯉꯝ-ꯑꯊꯧꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯁꯨꯡ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯅ ꯃꯥꯡ ꯊꯥꯔꯒ ꯂꯩꯕꯥꯛ ꯉꯥꯛꯂꯝꯂꯕꯗꯤ ꯉꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯂꯩꯈꯤꯗ꯭ꯔꯕ ꯖꯦꯝꯁ ꯕꯣꯟꯗ ꯅꯤꯉꯣꯝꯕꯝꯒꯤ ꯃꯤꯇꯝ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯃꯤꯇꯝ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯔꯣꯌꯦꯜ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯕꯖꯥꯔꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯟꯗꯣꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯂꯩꯉꯥꯛꯄ ꯑꯃꯗꯤ ꯑꯉꯝ-ꯑꯊꯧꯁꯤꯡꯅ ꯃꯔꯝꯗ ꯃꯖꯥꯇꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯜꯂꯒ ꯊꯕꯛ ꯇꯧꯗꯕꯗꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯃꯣꯚꯥ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯖꯦꯝꯁ ꯕꯣꯟꯗꯒꯤ ꯃꯤꯇꯝꯗꯁꯨ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2019ꯗꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ Manipuri angam mathau adagi akhoi lengakpasingna lingjen manana ireipak iramdam nungsibi wakhan chelaga lenga agadi matam punamakta ireipak iramdam wakhan khallaga leiragadi sugumba akhoi Manipurda phamdaba thokdoking thoi haibasi wari ama lirimneba mikap mirau kon kyam kuin tahan gidoino ima iben macha masu gyana lamjau thokdoino haibase ngasi akhoi masi miyam gi wahangneba aduna ngasi James Bond gi numitsidagi James Bond khaktanate Manipurgi marebak ma thawai thage mi yame kayama sokrabani aduma punamakto ngasi gi numisigi tanja lawja akhoi ikai khumnabasu utsari Manipurgi lengakpasing angam matauksing punamak akhoi wakhal tabiro Manipur kalasi mitop miyan cha singna lakchal leibase akhoi gi thogdounani akhoi na ireipa iramdam siba ireipa iramdam gi wakhan khanba watpanani haiba mafam simju thamjari।